Kuki Liberation Army KLA na Sarkar semba yauriba Kuki MLA singi mathakta warning tawkhre makoigi mathakta action lokhatkani haina Kuki Liberation Army Lab Colon KLA gi Secretary Information and Publicity Zalaimang Kuki na thadrokpa cherol amna phongdorakre Security amadi lengaki official singa loinana leimakhong amadi kanto prem nagarda maitegi yum singi phibam yengba sangbada Kuki singna attack toroktuna mioi ani sokhan khibaki mayokta khurkhul mandob yumda leiba IDP singna wakan mi phampham khrei amoromda nauna lakpa lenga asina delegi yaka khakta yenglaga thabak tawragadi Manipur da shanti purakani haibagi thajaba leite aduna lakliba lenga asina thamoi sengna thabak tawbiduna thokliba issue asigi warosh Purakpiyo haina appeal torakle. Foothills Naga Coordinating Committee amadi Joint Tribe Council na Kuki singi mayokta zatharakpa lambi thingbagi khongjang ngasisu lepa leitri haire amaromda Kaubru Range ki makhal laikham pokpi singi area da umang kokthoklaga popi tharabasu yanbagi thabak paikhatre haina phongdorakle. Sahi nauribi nupi masa amada chatloidaba lichat chalubani haiba Thobal District ki mafam amadagi maibam Asajit Maitei Koba mioi ama lona thinkraba lalholok Kangleipak Communist Party PWG MC Unification na warak watem labamatung imung manungda sinakre haina lup asagi PRO na thorokpa cherol amada hairakle President Draupadi Murmu na Manipur dagi President rule lokthokre Chicken Snack ta underground railway track semgat kadauri haide awang nokpok lamdamga India ga topa maphamga samna haliba subnagi kilometer nipurom tamak pakpa West Bengal da leiba miyamna Chicken Snack hairaga khangnaba Siliguri corridor da Indian Railways na underground railway track semgat naba thorang tauri haina agency gi pauna phongdorakle Indian Railway gi khongthang asi awang nokpok lamdamga India ga topa mapham singa connectivity fagar hanabani hairabasu hairaba mapham asi asukmatic sensitive oiba amasung India gi oinadi strategic oiba mapham oibana mafam ase underground railway track semgatuna tungda tholakpa yaba khodong thiba thodok singdagi ngak thokpa ngamnaba amasung awang nokpok lamdamga India gi atopa mafamga chiraba matamda tatnadanaba paikhatpa thorang oigani haina thajanare North East Frontier Railway NFR gi General Manager Setan Kumar naso Second Snack ase India gi security gi oiba mijengda yamna maru oiba mafamne maramaduna underground railway track ase West Bengal gi awang thangba sarukta leiba Dinmele Hat amade Rangapani station singi marakta semgat kadauribane underground railway track ase lemaidagi meter kundagi kunmari luna leiba mafamda semgat kadabane haire underground railway track ase gi line amade India gi air defense infrastructure gi maru oiba thodang lauriba strategic oiba mafam oiriba Bagadogra samnagani haire underground railway track ki khongthang ase Union Railway Minister Aswini Vaishnon su paikhat number thorang taure haina confirm taurakre sikanek ase na kieta Nepal amadi Bangladesh na koisenduna leiba amasung supnagi kilometer samarom tamak chathoklaga China amasung Bhutan leiba India gi geography gi oinadi khwaidagi maroiba mafam amane Indian Railways na paikhalagliba khongthang ase handak Bangladesh da Hindu singi mayokta violence ki thabak thawong chatharakiba amasung radical Bangladeshi singna India gi awang nongpok lamdambo Chicken Neck ta thadatkani haina phongdokiba wafam sing adugi matungina lengakna awang nongpok state sing da security hangar hanba khongthang ama oina paikhalakpa oigani haina su phongdoknarakle Nirmala Sitaraman gi Union Budget Misamyam amasung thabak thiriba naharo singbu miraibani haina CPI na phongdorakre Union Finance Minister Nirmala Sitaraman na uthokiba Union Budget mijeng sandaba Misamyam amasung thabak thiriba naharo singbu miraibani haina Manipur State Council Communist Party of India CPI na phongdorakle CPI gi Office Secretary TS Robindro gi serol amana hairiba budget ase masa khaina nainarabadi lebak sigi hauzik oiriba mayol khangdraba Lon gi phibam sengna phongdoktre masigi matakta mamang sahi gi February thadagi US gi President Donald Trump na lebak sigi export items singda trade tariff chata chama thamkhibadagi manufacturing pharmaceutical
Service Agriculture Sector amasung MSME na puthokpa makhal kya export tawba lepkhibadagi sedong tanba ngamdabagi awaba mayoknaribasi kokhanaba amadi semitlon khumang chawsil hananaba masak thokpa map road sembagi mami uba phangdrabasi laibak thibani masida sunatna budget pamangda puthokpa economic survey report 2025-26 ta piriba masang oiba development amadi infrastructure sing nauna semgat sagatpagi wafam sing budget sida wafam amata phongdoktabasi finance ministry gi mateng pangleba chief economic advisor bu ikaiba pibani economic survey report ta lebak sigi semelon khumang chawsel halibasi domestic consumption demand hengalak padagini haina ullabasu asigumba semelon chakhor haliba consumption demand wangkhan hanaba akhanaba wafam amata budget asida phongdokte masina khungang chakhot thorang sing yauna social sector da su chauna sohangani mamang sahida macha khaina khanaba tawdana masing yaunaba khungang gi lairba imung sing gi hingnaba gi lambi oiriba MG Narega maming orthoktuna akhanaba contractor singna maning tamna thabak suhangadaba BBG Ramji X ana hankibadu constitution na people right to work khongoidabani mayon lamda su middle class ta leba imung sing yawba worker singna income tax thibagi sang hanta hanaba haijakiba leirabasu tasinadri law singu gi lamda thadaba senpham hantabagi mathakta fertilizer makhal kya da piramba subsidy gi senpham kakthakibadagi lawmi sing ningba ka helei matamatam gi potche gi mamal hengalakpa amadi law singu da sijinaba polam sing gi mamal hengalakpadagi law panthada thadaba sel changba helakpa maramdagi pothokliba maroiba pothok makhal kun ga humdoida legal oiba minimum support price lep naba prime minister Narendra Modi gi lengakna thajaba pikhrabasu thabak oina pangthoktabadagi lawmi singna budget asi lawmi sing gi bayokta leibani haina akana moongda yaningdaba phongdok narakle union finance minister na artificial intelligence AI da hendomi yeng thambadagi leibak sigi tunggi mirol sing amadi haujuki naharol sing da sauna kanaba piragani haina phongdokrabasu masibu tungkoina kanaba pigadaba masak thokpa policy sembagi wafamdi na thairamle masina takpadi AI haibasi BJP gi oinadi administrative inertia haiba mayon leptaba ngahang haki oiba slogan sing puthokpagumani haibada haimanba thokloi haina phongdokhe February manga da Lilong Kaithel da Liangmai market phamgadauri matam khara ki mamang da ki tampak ki mapham khara da phamlak leba Liangmai Imphal market ki makha tarakpada tha asigi manga da arapti lambi gi Lilong Kaithel da Liangmai organic community market phamlagani haina Liangmai Imphal market committee ki serol amana phongdorakle nomida sigi yukpu manga da ki Kaithel asi Lilong bazar development club ka khusamna tuna phamgadabani Kaithel asida Liangmai sing da gi purakpa atekpa organic ki manamasing amasung local product sing miyamda phangangani Kaithel asi phurup masal gi marakta nungsinanabagi achetpa mari hena kankhan hananabagi pandamda phamgadabani haire Kaithel asida miyam committee asibu nungsibiba sing amasung organic product singbu pamjaba singna lakpiduna pochei lebiyo amasung saugatpiyo haina so appeal tawrakpaga loinana miyamna saruk yabiduna pungning thawgatpibana lawmi singbu hena thawna hapaga loinana khunai asi masama u hena phaba khunai ama uhenbadasu mateng panggadoribani haire Train Thomlambadagi Ani Sire ama Sokle Hari Gujarat ki Rajkot City Manakta Bande Bharat train amana Thomlambadagi migrant factory worker ani si kibaga loidana atopa amana Sokle haina police na ngasi phongtokhrei police officer amana phongdokpagi matungina thodo adu ngarang numidawana pung 9:10 tabada Bhakti Nagar amasung Ribada station gi manakta leiba railway crossing amagi manakta thokibane mana haiki sahi kunlongi leng oiba migrant worker ahom du re lambi mayanak na makogi mobile phone da selfie namlingaida Ahmedabad Bande Bharat train na thomlambani thodo aduda worker ama khudakta sibaga loinana atopa aniduna aruba phibam da soki haina phongdoklatuna mahana haike asokpa singa du khudakta hospital amada pukhatke dubo asokpa amaso laikanaba ngamdana sike makoi ahumak Uttar Pradesh tagi ni amasung haujutna Rajkot leba factory amada thabak tawbani haina su mahana phongdokle Cruise ki matam loi khibadagi Russia ki maikaidagi Ukraine da makhata na air strike satharakre hari USA na mateng pangduna Ukraine amasung Russia gi marakta yamna formal oiba moong natabada ceasefire gi kanglon ama chanakhiba adu ngarang numidang loi khibadagi Russia gi maikaidagi drone amasung missile attack sathaba haure haina Ukraine gi konung Kiev city gi military administration gi makok oidiba Taimur Taisena social media da phongdorakle ngarang ningtham thagi aingba matam adu da Russia na amuk hana strike satharakibani mafamadu gi military ship oidiba Ole Sinehubob na confirm torokpagi matungina Russia gi force na Kharkiv ki mafam kya da strike sathaduna mi ani sohan ki haire